Ngasisu mahausaꯒꯨꯝꯅ mayamgidamaktà nungairaba pungawari ama puduna lakjari. Wari asigi mamingna machi ahum. Mamangaida sayam pokpa yamna lairaba nupa ama leirami. Magi marup ina khunba nupa ani khak leirami. Makhoi ahum numit khudingi leipung phamduna wari watai kaya sanamine. Nongmagi numitta lairabagi marup ina khunba ani aduna makhoigi marup asina lairaba ase yamna nungaitre aduna makhoigi laidokshu hairiba hi yai thou haibada thokhanba yaba yai asi mangonda piduna masu makhoigumna amuktang nungai hansi khanare wafam asi yanare adu oirabadi ahumlaktagi hena hunba yade haina hana wasakhalaga yai asi pirasi ahumlak khaktamak hulalasi haiduna marup ani adu lagli makhoi ahum phaminaduna wari watai saba haurakli marup lairaba aikhoi anina nangi leitabadu ubada yamna nungaitre aduna aikhoi anigi hi yai thou haibada thokpa yaba laidokshu haiba yai asi nang amuktang lauro aduga nayumda chatlo sanara lupara phaura chengla nanga aikhoiga chap manaba yaba nungaiba yaba adu phangnaba mawongda hulluro yai asi hunnaba khuhundi asini ahumlaktagi hena hunba yade hairami lairaba marup adusu marup anina haiba adumak yazari haina kumlakhi madugi matung marup anina amuk hairei ngaiko marup nang nahana wasau ahumlak khaktamak khungani haina adu oirabadi aikhoigi yai asi puba yagani natrabadi puba yaroi marup anina haiba matung ina lairaba aduna wasaklai he saita saitana saki oisanu iparomdagi puron tare imaromdagi puron tare asi pullaga norok taba oijarage ahumlaktagi hena holoi wasak adu tabada marup ani aduna lairaba marup aduda yai ado pire lairaba adu yai adu puduna chatkre mayum hek yaubaga lairaba nupa aduna matu macha mayam kausillaga hairei ichasa aikhoi pumnamak ngasidagi lairaba koktuna nungairagadabani se yengoi aina purakliba ase yaini thou haibada thokhanba yaba sana thou thokpa lupa thou thokpa seng thou thokpa phau thou thokpa yamna phaba yaini aduna ngasidagi aikhoi pumnamak ina khunba ama oiragadabani mapagi wa tabada macha mayam ado baba aigina phaijom aigina furit aigisu haiduna ikoi koina yau launa panghaida haijilakli mayam asina yau tawbududa mapado makok ngauduna hoirongumba wani haina yai adu hundokre khudak aduda macha mayam adugi masagi mafam pumnamakta amang thongakta thokli madu ubada hi karino mangedana asi haina khalami lairaba adu ngaihak khallaba matungda amu yai aduda icha mayamgi amang thong pumnamak melo haina hulli handakti masagi hana leijaramba amang thong adusu yauna loinamak menkhre thong pumnamak menkhra batungda macha pumnamak khong hambana chingba yataduna kappa lawba haurakli macha sing adugi phibam adu ubada mapa aduna hai mangledana asi haiduna yai adu amu isa mayamgi amang thong hanagi adu ta phatlo aduga akonbagi pumnamak melo haina hunbada yaido ahumlak hungadabadu sukhre maduda gati leitraduna mapa adu tuminna ungduna leikre lairaba ado maraibakta nungayu haina tamdrabore haina khaladuna nonganba ngaiduna leikre nong hek nganbaga lairaba nupa aduna yai adu marup anigi manakta thinba lakli marup aduna lakpadu ubada ina khunba marup aniduna soire marup asigi sakpamse kaire haiduna nungaitana ngaiduna leiri lairaba marup ado sangsillaktuna phami aduga hairei marup aigi laibakta mapok asigi nungayu haina tamlamdre madu tabada marup ani aduna hanglai karam tawre marup lairaba marup aduna khumi marup aigi laibakta nungayu haiba tamlamdre kanadre asi hairaga thokiba umnamaktu sitna tamlami wadu tabada marup ani aduna munna khallaga hairei marup kanaroi khangle nangi punsida aikhoina nungai hanba ngamlaroi adunadi aikhoi wa ama haige munna taw asum chatkro aduga koi haiba leibak aduda bamu haiba nupa ama leiramgani
ꯃꯉꯣꯟꯗ ꯑꯣꯖꯥ ꯒꯨꯔꯨ ꯈꯜꯂꯨꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯨ ꯃꯆꯥ ꯃꯌꯥꯝ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯏꯄꯥ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯊꯣꯛꯄ ꯊꯤꯗꯨꯅ ꯆꯥꯔꯝꯃꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯣꯡꯀꯣꯏ ꯂꯩꯕꯥꯛ ꯌꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯕꯥꯃꯣ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯑꯣꯖꯥ ꯒꯨꯔꯨ ꯈꯜꯂꯤ ꯃꯇꯝ ꯁꯥꯡꯅ ꯒꯨꯔꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯕꯨ ꯑꯣꯖꯥ ꯒꯨꯔꯨ ꯈꯟꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯄꯤꯒꯅꯤ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯕꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯕ ꯍꯥꯏꯕꯕꯨ ꯑꯁꯤꯇꯅꯤ ꯃꯆꯤ ꯑꯍꯨꯝꯈꯛ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯃꯆꯤ ꯑꯍꯨꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯘꯤꯒ ꯆꯥꯛꯀ ꯆꯥꯕ ꯑꯅꯤꯁꯨꯕꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯍꯥꯏꯕ ꯁꯥꯔꯒꯤ ꯃꯆꯤ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤ ꯍꯥꯏꯕ ꯃꯆꯤ ꯑꯍꯨꯝ ꯑꯁꯤꯇꯅꯤ ꯍꯥꯏꯔꯤꯕ ꯃꯆꯤ ꯑꯍꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯌꯣꯟꯕꯗꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯩꯊꯦꯜꯗ ꯌꯣꯟꯒꯗꯕꯅꯤ ꯌꯣꯟꯒꯗꯕꯒꯤ ꯃꯔꯣꯜꯗꯤ ꯁꯥꯔꯒꯤ ꯃꯆꯤ ꯌꯣꯜꯂꯔꯤꯌꯦ ꯘꯤꯒ ꯆꯥꯛꯀ ꯆꯥꯕꯒꯤ ꯃꯆꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯆꯤ ꯅꯨꯄꯤꯒꯤ ꯃꯆꯤ ꯍꯥꯏꯅ ꯂꯥꯎꯒꯗꯕꯅꯤ ꯄꯥꯎꯇꯥꯛ ꯑꯍꯨꯝ ꯑꯁꯤ ꯒꯨꯔꯨꯅ ꯕꯣꯔꯒ ꯂꯣꯏꯅꯅ ꯄꯤꯔꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯀꯣꯡꯒꯣꯏ ꯈꯨꯡꯒꯪ ꯌꯧꯔꯦ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯑꯍꯤꯡ ꯂꯦꯜꯂꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯃꯆꯤ ꯑꯍꯨꯝ ꯑꯗꯨ ꯌꯣꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯤ ꯑꯍꯨꯝ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯣꯜꯂꯤ ꯒꯨꯔꯨꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯃꯆꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯔꯦ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ ꯅꯨꯄꯥ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯆꯤ ꯑꯍꯨꯝ ꯌꯣꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯃꯆꯤ ꯑꯍꯨꯝ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯩ ꯅꯤꯡꯊꯧꯅ ꯍꯪꯕꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯨꯝꯅꯇ ꯈꯨꯝꯃꯤ ꯑꯩꯗꯤ ꯃꯆꯤ ꯑꯍꯨꯝ ꯑꯁꯤ ꯌꯣꯟꯖꯕꯅꯤ ꯃꯈꯥ ꯑꯇꯩ ꯇꯥꯗꯦ ꯅꯤꯡꯊꯧꯅ ꯃꯆꯤ ꯑꯍꯨꯝ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯃꯆꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯘꯤꯒ ꯆꯥꯛꯀ ꯆꯥꯕꯒꯤ ꯃꯆꯤ ꯑꯃ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯆꯤ ꯑꯃ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯆꯤ ꯑꯃ ꯍꯥꯏꯔꯤꯕ ꯁꯥꯔꯒꯤ ꯃꯆꯤ ꯑꯍꯨꯝ ꯑꯁꯤ ꯀꯥꯟꯅꯕ ꯃꯆꯤ ꯉꯥꯛꯇꯅꯤ ꯑꯁꯤꯕꯨ ꯀꯥꯎꯗꯅ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯐꯜ ꯐꯪꯒꯅꯤ ꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯦ ꯑꯩꯅ ꯃꯆꯤ ꯑꯍꯨꯝ ꯑꯁꯤ ꯑꯚ꯭ꯌꯥꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯞ ꯆꯥꯕ ꯃꯆꯤ ꯑꯃꯃꯝꯒꯤ ꯐꯜ ꯐꯪꯕ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯗꯈꯤꯅꯥ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯐꯥꯔꯦ ꯑꯍꯥꯟꯕꯒꯤ ꯘꯤꯒ ꯆꯥꯛꯀ ꯇꯣꯠꯇꯨꯅ ꯆꯥꯕ ꯍꯥꯏꯕ ꯃꯆꯤ ꯑꯁꯤ ꯅꯤꯡꯊꯧꯅ ꯆꯥꯗꯨꯅ ꯌꯦꯡꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯃꯁꯥ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯤꯄꯥ ꯅꯪꯒꯤ ꯃꯆꯤ ꯘꯤꯒ ꯆꯥꯛꯀ ꯇꯣꯠꯇꯨꯅ ꯆꯥꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯙꯥꯇꯨꯅ ꯐꯠꯇ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯑꯗꯨꯅ ꯅꯪꯒꯤ ꯃꯆꯤ ꯘꯤꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯈꯪꯂꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯃꯆꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯆꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯍꯥꯏꯕ ꯃꯆꯤ ꯑꯗꯨ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯊꯪ ꯃꯊꯪ ꯇꯨꯝꯂꯛꯇꯕꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯅꯣꯡꯌꯥꯏꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ ꯑꯣ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯒꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯇꯥꯍꯧꯗꯨꯅ ꯊꯤꯕ ꯂꯥꯛꯄꯗ ꯁꯦꯡꯒꯥꯎ ꯐꯪꯗꯗꯨꯅ ꯀꯞꯄ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯇꯣꯝꯇ ꯀꯞꯂꯤꯕꯁꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯩꯊꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯣꯏꯗꯧꯔꯦ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕꯗ ꯀꯩꯊꯦꯜꯁꯨ ꯀꯥꯔꯔꯣꯏ ꯑꯗꯨꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛ ꯋꯥꯗꯨꯅ ꯀꯞꯂꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ ꯏꯃꯥ ꯀꯔꯤꯒꯤ ꯀꯩꯊꯦꯜ ꯀꯥꯔꯣꯏꯗꯧꯔꯤꯕꯅꯣ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯜ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯉꯁꯤꯒ ꯊꯥꯅ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯁꯣꯏꯗꯅ ꯌꯣꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕꯗꯤ ꯀꯩꯊꯦꯜꯁꯨ ꯀꯥꯔꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯍꯪꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ, ꯀꯔꯝ ꯇꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯅꯤ? ꯃꯁꯤꯒꯤ ꯄꯥꯝꯕꯩ ꯂꯩꯕ꯭ꯔꯥ ꯏꯃꯥ? ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯤ, ꯍꯤꯡꯒꯗꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧꯅ ꯃꯔꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯉꯁꯤꯒ ꯊꯥꯅ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯣꯖꯪꯗꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯂꯝꯕꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯇ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯍꯩ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯊꯝꯂꯨ꯫ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯐꯃꯨꯡ ꯑꯃꯃꯝ ꯊꯝꯃꯨ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯘꯣꯠ ꯄꯨꯖꯥ, ꯆꯐꯨ, ꯂꯐꯨ, ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯑꯥꯁꯟ ꯑꯃꯗ ꯃꯂꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯜꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯀꯥꯜ ꯂꯥꯛꯄ ꯉꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯌꯨꯝꯗ ꯂꯥꯛꯂꯦ, ꯃꯊ꯭ꯋꯥꯏ ꯋꯥꯅ ꯋꯥꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯦ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯘꯣꯠ ꯄꯨꯖꯥ ꯂꯤꯡꯗꯨꯅ ꯑꯆꯥ ꯑꯊꯛ, ꯂꯗꯨ ꯕꯦꯔꯥ, ꯌꯨꯕꯤ ꯀꯣꯝꯂꯥ, ꯆꯝꯄ꯭ꯔꯥꯅꯆꯤꯡꯕ ꯄꯣꯠꯂꯝ ꯁꯨꯅ ꯑꯉꯛꯄ ꯐꯪꯅ ꯂꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯀꯥꯜ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯜ ꯀꯧꯕ ꯂꯥꯏꯗꯨ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯀꯔꯝꯕ ꯄꯨꯖꯥ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯀꯥꯜ ꯀꯧꯕ ꯂꯥꯏꯗꯣ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯤꯅ ꯑꯣꯏꯅꯝꯕ, ꯑꯌꯥꯛꯄ, ꯑꯈꯥꯕ ꯀꯗꯥꯏ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯆꯥꯗꯨꯅ ꯃꯍꯥꯎ ꯇꯪꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯄꯗ ꯃꯕꯨꯛ ꯄꯤꯛ ꯊꯟꯗꯨꯅ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯒ ꯄꯨꯟꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯔꯛ ꯃꯔꯛꯇ ꯐꯃꯨꯡ ꯑꯃꯃꯝ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯊꯩ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯉꯦ, ꯑꯩ ꯃꯇꯝ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯆꯨ, ꯂꯐꯨ, ꯙꯨꯞ ꯊꯥꯎꯃꯩ, ꯏꯁꯤꯡ ꯄꯨꯜ ꯑꯊꯟꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯖꯥꯒꯤ ꯃꯔꯝ ꯁꯨꯅ ꯂꯥꯡꯂꯒ ꯑꯥꯁꯟ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯨꯠꯇ ꯃꯂꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯀꯥꯜꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯔꯨꯔꯦ꯫ ꯀꯥꯜ ꯀꯧꯕ ꯂꯥꯏꯅ ꯕꯤꯁꯅꯨ ꯕꯤꯁꯅꯨ ꯁꯣꯟꯗꯨꯅ ꯆꯞ ꯍꯦꯛ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯉꯁꯤ ꯑꯩ ꯂꯥꯛꯂꯦ ꯅꯪꯕꯨ ꯌꯣꯠꯄ꯫ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯕ ꯀꯥꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯈꯪꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯏ꯫ ꯃꯃꯥꯡꯗ ꯀꯥꯜ ꯀꯧꯕ ꯂꯥꯏ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯉꯛꯇ ꯃꯐꯤ ꯌꯦꯠꯇꯨꯅ, ꯅꯃꯣ ꯅꯃꯣ ꯍꯦ ꯀꯥꯜ ꯀꯧꯕ ꯂꯥꯏ, ꯅꯅꯥꯏ ꯅꯤꯡꯊꯧꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯀꯥꯜ ꯀꯧꯕ ꯂꯥꯏꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯣꯠꯄ ꯇꯥꯔꯦ꯫ ꯅꯪꯅ ꯅꯤꯡꯒꯗꯕ ꯂꯥꯏ ꯅꯤꯡꯉꯣ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯄ꯭ꯔꯚꯨ, ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯌꯣꯠꯀꯗꯧꯔꯤꯕ? ꯀꯥꯜꯅ ꯈꯨꯝꯃꯤ, ꯑꯩꯅ ꯅꯨꯃꯤꯠ ꯌꯨꯡꯕꯃꯛꯇꯗ ꯅꯪꯕꯨ ꯌꯣꯠꯀꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯈꯥ ताना हंगलई अदु ओइरबदि प्रभु पुंग कया वाटलिबगे वा अदु ताबदा काल कौबा लाई अदुना पुंगफम येंगलकपदा नुमित युंगबा मतुंग पुंगखाय अमा हेले हाइबा खंगदुना कन्ना नोक्तुना हाइरई नुंगाइदा निंगथौ असिदा थोकनबा नंगना सिलिबोरे हे निंगथौ नुंगाइरे हौजिकति नंगबु अइना योटपगी मतम हेले अदुना नंगना तवरमलिबा पूजा असि उबदा अइ पेले हौजिकति नंगना निनिंगबा बोर नीरो कालगी वादुदा निंगथौना हाइरई प्रभु चानबीदुना अइगी थवाई कनबीबा अइगी लाइबक फबनी काल कौबा लाइना फरे अदु ओइरबदि नंग ngasiदगी जगत जीवना ngangnaba pumnamak khangba ngamba oiro haiduna manakomda mantra takpirami adudagi kal kauba laido chatkre numit adudagi ningthau ado jagatta lairiba tilkang kakching khoina chingba pumnamakna ngangnaba marol khangba ngamki nongma amadi ningthau asigi rani asina ningthaugi chanaba luk ado thangdurai chak adu thanamlaga ensang amadi ising lokthokpa changkhringai Maharani na thanamba saktu maru ama laibakta tarami
ꯇꯥꯔꯤꯕ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯀꯛꯆꯤꯡ ꯑꯃꯅ ꯀꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯍꯌꯤꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯆꯤꯡꯅꯔꯤ꯫ ꯀꯛꯆꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯐꯪꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯀꯛꯆꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯌꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯆꯥꯎꯕ ꯆꯥꯛꯁꯤ ꯅꯪ ꯅꯇꯣꯝꯇ ꯆꯥꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯄꯤꯌꯨ"꯫ ꯑꯁꯨꯝ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯄꯅꯤ, ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯀꯟꯅ ꯈꯠꯅꯔꯦ꯫ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯅꯤꯡꯊꯧꯅ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯅ ꯊꯗꯠꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯕꯤꯕꯗꯒꯤꯗꯤ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯀꯛꯆꯦꯡꯅ ꯍꯥꯏꯔꯝꯃꯤ, "ꯗꯠ, ꯅꯪ ꯈꯪꯕ꯭ꯔꯥ? ꯍꯌꯤꯡꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯉꯝꯂꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯆꯩꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯅꯤ ꯑꯁꯤꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯕꯁꯦ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯕ꯭ꯔꯇ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯣ ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯦꯟꯁꯥꯡ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯒ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯂꯨꯛ ꯍꯥꯕꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯔꯥꯅꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, "ꯔꯥꯅꯤ, ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯕ꯭ꯔꯇ ꯇꯧꯔꯒꯦ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ, "ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯔꯤꯒꯤ ꯆꯥꯛꯇ ꯆꯥꯕ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯔꯝꯂꯒꯦ?" ꯍꯪꯖꯔꯛꯏ꯫ ꯅꯤꯡꯊꯧꯅ "ꯀꯔꯤꯁꯨ ꯌꯥꯎꯗꯦ, ꯆꯥꯅꯤꯡꯗꯗꯨꯅ ꯆꯥꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯍꯤꯡꯂꯨꯕꯒꯤ ꯑꯩ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩ ꯁꯤꯖꯔꯒꯦ"꯫ ꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯇꯣꯝꯇ ꯈꯜꯂꯛꯏ, "ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯥꯛꯂꯨꯔꯣ, ꯑꯩ ꯁꯤꯕ ꯇꯥꯏ, ꯑꯗꯨꯒ ꯇꯥꯛꯇ꯭ꯔꯦ, ꯔꯥꯅꯤ ꯁꯤꯕ ꯇꯥꯏ꯫ ꯑꯗꯨꯅꯗꯤ ꯐꯔꯦ, ꯇꯥꯛꯂꯦ ꯁꯤꯕ, ꯇꯥꯛꯇ꯭ꯔꯦ ꯁꯤꯕ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯒꯪꯒꯥ ꯃꯄꯥꯟꯗ ꯆꯠꯂꯒ ꯇꯥꯛꯂꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯛꯏ, "ꯔꯥꯅꯤ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯇꯥꯛꯄ ꯌꯥꯗ꯭ꯔꯦ, ꯒꯪꯒꯥ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯛꯂꯒꯦ"꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯔꯥꯅꯤ, ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯁꯨꯅ ꯄꯨꯔꯗꯨꯅ ꯒꯪꯒꯥꯒꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ꯫ ꯒꯪꯒꯥ ꯌꯧꯔꯕꯗ ꯂꯝ ꯃꯆꯦꯠ ꯈꯔ ꯅꯤꯡꯊꯤꯅ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯍꯩꯔꯨꯛ ꯄꯥꯅ ꯘꯣꯠ ꯆꯐꯨ ꯙꯨꯞ ꯊꯥꯎꯃꯩ ꯄꯨꯖꯥꯒꯤ ꯃꯔꯝ ꯁꯨꯅ ꯊꯥꯗꯨꯅ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯃꯒ ꯂꯥꯕ ꯑꯃꯒꯁꯨ ꯒꯪꯒꯥ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯑꯊꯥꯞꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡꯗ ꯇꯥꯎꯊꯔꯛꯄ ꯑꯗꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯎꯔꯛꯂꯦ, ꯑꯁꯤ ꯑꯃꯨꯛꯇ ꯂꯣꯛꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯏꯕꯨꯛ ꯊꯟꯅ ꯆꯥꯖꯒꯦ"꯫ ꯂꯝꯍꯨꯏ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ"꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯆꯥꯟꯗꯥꯂꯤꯅꯤ, ꯑꯩ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ, ꯌꯦꯡꯉꯨ, ꯅꯤꯡꯊꯧ ꯑꯁꯦ ꯃꯇꯨꯅ ꯉꯝꯗꯨꯅ ꯒꯪꯒꯥ ꯃꯄꯥꯟꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯊꯧꯅ ꯔꯥꯅꯤꯗ ꯇꯥꯛꯇꯕꯒꯤ ꯔꯥꯅꯤ ꯑꯗꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕꯗꯒꯤ ꯒꯪꯒꯥ ꯃꯄꯥꯜꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕ ꯅꯠꯇꯦ꯫ ꯃꯥꯕꯨ ꯃꯤꯔꯥ, ꯅꯨꯄꯤꯅ ꯉꯝꯕ ꯃꯤ ꯑꯁꯤꯗꯤ ꯑꯙꯥꯃꯣꯔꯥꯅꯤ꯫ ꯑꯩꯗꯤ ꯃꯥꯒꯨꯝꯕ ꯅꯠꯇꯦ, ꯅꯪ ꯑꯃ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯊꯤꯒꯅꯤ, ꯑꯗꯨꯅ ꯆꯠꯂꯨ, ꯁꯤꯖꯔꯣꯏ ꯍꯥꯏꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕు ꯐꯨꯗꯨꯅ ꯋꯥꯔꯛꯏ꯫ ꯐꯨꯅ ꯐꯨꯅ "ꯁꯤꯖꯔꯔꯣꯏ, ꯁꯤꯖꯔꯔꯣꯏ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯐꯨꯔꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯣ ꯏꯀꯥꯏꯕ, ꯆꯣꯞꯄ ꯅꯪꯕ ꯑꯃꯗꯤ ꯑꯙꯥꯃꯣꯔꯥ ꯇꯥꯕ ꯄꯨꯝꯅꯃꯛ ꯈꯜꯂꯨꯕꯗ, ꯂꯝꯍꯨꯏ ꯑꯁꯤꯅꯗꯤ ꯃꯇꯨ ꯋꯥꯔꯛꯄ ꯉꯝꯂꯒ ꯅꯤꯡꯊꯧ ꯑꯩꯅꯗꯤ ꯏꯇꯨ ꯋꯥꯔꯛꯄ ꯉꯝꯗꯕ, ꯏꯀꯥꯏꯗ, ꯁꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯕ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯔꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯁꯤ. ꯔꯥꯅꯤꯅ ꯕ꯭ꯔꯇ ꯇꯧꯕꯒꯤ ꯃꯔꯝ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯒ ꯇꯥꯛꯄꯤꯗ꯭ꯔꯕꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯔꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ "ꯀꯔꯤꯒꯤ ꯁꯤꯕ, ꯀꯔꯤꯒꯤ ꯇꯥꯛꯄ" ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯦ꯫ ꯐꯨꯅ ꯐꯨꯅ "ꯇꯥꯛꯎ ꯍꯥꯏꯔꯣꯏ, ꯁꯤꯒꯦ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ" ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯔꯥꯅꯤ ꯑꯗꯣ ꯅꯥꯔꯗꯨꯅ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯔꯥꯅꯤꯅ ꯐꯅ ꯀꯞ ꯂꯥꯎꯖꯔꯕꯁꯨ ꯅꯤꯡꯊꯧꯅ ꯁꯥꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯍꯦꯟꯈꯤꯕꯅ ꯔꯥꯅꯤꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯐꯨꯔꯛꯂꯤ꯫
ꯔꯥꯅꯤ ꯑꯗꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯥꯏꯖꯔꯔꯣꯏ, ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯂꯦ ꯈꯪꯂꯕꯗ ꯐꯨꯕ ꯇꯣꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯂꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤ 3 ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯈꯠꯂꯛꯇꯨꯅ ꯍꯥꯏ, "ꯅꯨꯡꯉꯥꯏꯔꯦ ꯃꯆꯤ 3 ꯌꯣꯟꯕ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯊꯦꯡꯅꯕ? ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ, ꯅꯪꯒꯤ ꯃꯆꯤ 3ꯁꯦ ꯂꯣꯏꯅ ꯀꯥꯟꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯆꯤ 3ꯒꯤ ꯗꯈꯤꯅꯥ ꯇꯧꯔꯒꯅꯤ꯫ ꯗꯈꯤꯅꯥ ꯄꯤꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗꯦ, ꯑꯗꯨꯅ ꯑꯩꯅ ꯄꯤꯒꯗꯕ ꯍꯥꯏꯕꯕꯨ ꯄꯤꯅꯤꯡꯉꯥꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯄꯤꯕꯒꯤ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ, ꯏꯁꯥꯃꯛ ꯄꯤꯔꯕꯁꯨ ꯄꯦꯜꯂꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯆꯤ 3 ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯕ ꯇꯥꯛꯄꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ" ꯍꯥꯏꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, "ꯐꯔꯦ ꯅꯨꯄꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯅꯪꯅ ꯄꯥꯜꯂꯣ, ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯅ ꯄꯥꯜꯂꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯥꯝꯖꯗꯦ, ꯃꯔꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯁꯤꯒꯨꯝꯕ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯊꯥꯗꯣꯛꯀꯗꯒꯦ ꯈꯜꯂꯤ꯫ ꯊꯥꯗꯣꯛꯂꯔꯣꯏ, ꯊꯥꯗꯣꯛꯄ ꯆꯨꯝꯗꯦ ꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛꯇ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯅꯪ ꯑꯩꯒꯤꯗ ꯂꯩꯔꯣ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯔꯩꯕꯥꯛꯇ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯎꯅꯖꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯧꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯟꯃꯤꯟꯅꯒꯗꯕꯅꯤ" ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯈꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯑꯩ ꯌꯥꯖꯔꯦ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯊꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨ ꯃꯆꯥ ꯄꯨꯝꯅꯃꯛ ꯂꯧꯍꯜꯂꯨꯗꯨꯅ ꯃꯆꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫